miyai selaba nupa adasu stage maram amada lesingré. Malti ga Sunil ga nasamamnaribana miyai selaba nupa adugi matung inabana pharibra natraga Mrs. Tanya inabana sumlibra. Mamai thangda miyai selaba nupa adudi unaningba matamdu unaba yagani. Aduga Mrs. Tanya gi matung inaraga Marinette restaurant da mahak kanaga unagi khangdokpana sumle khanduna mit akubada Mrs. Tanya gi matungda mami gumna inakre. Mrs. Tanya wakal amada tawduna hanatuna yengdana magi sitkidabadu adum leptana sali. Sorok asoba taraga sab leptuna taxi ngairammi. Adabu mathangi mikupta wakal hongduna makhongna sitkhalai. Sunil ga Malti ga su haunabi matungina magi matungda adu. Sunil du detective knowledge mapung phabadri. Khongthangdu khara khumang jawsilubada Mrs. Tanya na phatlei thorolaga. Hey mister, nang kanano? Karigi aigi tuginaraklibano? Nate ai nangi na tuginarappa nate. Pakalaba Sunil na khumlai. Mrs. Tanya du Sunil bu Korea visit da pasakhangba ngamlamde. Yengo mister, ai oktabi natraga adugumba nabi nate. Itomta ngaibagi khudongchaba lawduna nangna ingonda natabu wakal khalabadi ai hausimang police kawgani. Mrs. Tanya ai adugumba wakal amata leite. Sunil gi masindagi khanghaudana magi maming banthokirami. Ngasaidagi magi matung inarakliba pakhang adugi masindagi masagi maming tabada ngayaktu sangnakhre mahak. Kari haigadabano khangjingi talaktuda pakhang ama footpathta makhoi tamna prapprap sansilai. Masak mataw phazaraba makokta tupi aphanba uppa maphei marol ka hen nanba pakhang ado mathut karakliba samulam sagi pangkhakni. Makhutta magi thawraba suri ma pairi. Madugi makhoktu sandi na pali. Masinbanda momon noklaga nupa adu leptana makhoi tamna sansilakni. Pakhang adu hek ubada Mrs. Tanya tathakmo mataw punamak hondoklaga haraukibana mathum marang hore. Pakhang aduga sangsilaktuna. Hey mister, nang kanano haibadi khangde. Adubu aina ubadadi nang nupi asibu aremada pakhalale. Nang oiningboyo. Adubu hawjikti mafamsi thadokduna saingro. Nasindu ka henba wadi ngangano mister. Madu tabada pakhangdu saukibana masadu nikle. Sudirdu wangna thangatlaga songsilakle. Sunil su songthouduna handaki matang asimadi nanthok awre. Pakhang aduna amuk hanna yamna phibam setna handak mukti soidana lakthuragi matagum songsilaktuna soridu Sunil mathabakta sapsana thanjilami. Adubu ten khraba mikup aduda Malti songsilaktuna sori paiba makutu pharaga makopna pakhangdugi maraibakta aduki matik kanna thengjilai. Madudi nupadu makutki suridu Leimaida tagre. Aduga fare fare haiduna tunglomda khongkap mari handokre. Adubu madu ngahakini mathangi mikupta amuk hana Malti da songsilakki. Handamukti Malti na mahakpu ngaklaga mapamongi pangalna pharaga wangna thangatuna laktuna langlai. Pakhangdu mamaina upna koilas mathakta tari. Aduga mahak amu hogalakkidre. Yamkhraba miyam adu nupi amagi mathawna adu ubada mafam adu ikoi koina kumhaigumni yengnarare. Mrs. Tanya su pungak ngakki magi matung inarama nupa asigi marup nupi asina asuk thongna phana phunaba haiba. Angpani nupina asuk thongna phaba ngasina ahanbani mahaki mamina uba. Police constable ani husel sangna khongnaga sensilai. Leimaida haugatpa ngamdana leiriba pakhang adubu sakhangladuna constable amana konsilaga. Huzur kaintoisibo masidagine gonda nupa amaga nupi magase asipa. Nupa asina Mrs. Tanya da khut thagi torami. Maduda aini kannana bu hanarubada makhoina engonda attack torulibani. Aini yathang piribasni. Makhoi anibu lokap tapselo. Pakhang aduna haugat na haire. Haujiti makhoi ekhoi khubamda tarabani. Constable animakna amukta da haire. Lawai masa singsidi khangda malini. Kanada makhoina makhut tharibage haiba. Khangani nakoi. Chalo sena bu hanarabadi nakhoi ani saru takadabani. Police amana haire. Talak aduda Mrs. Tanya Mr. Jasper gi makhut pairaga maike amarom na sakre. Nangarano nangbu Mrs. Jasper khangdro. Ha mangwanda makhut thanabagi himat nangwanda kadai dagi laklibano. Nate nangbu Korea da leba minatro mapandagi lakpra haiba. Atopa police aduna Korea gi khwaidagi thak wanglaba sel khwaidagi paiba imungi mida khut thaba araiba nate haiba khangdura. Nangarano aikoi Korea nate Sudurina haire. Korea Sarkar ki batol phangnaduna aikoi mafam asida lakpani. Adugo mahak Bharat ki fauraba detective major Balbadagi assistant Maltini. Aikoi mafam asida nakoi ki IG ki gari da karigumba thaba amagi lakpani. Mrs. Tanya na aikoi bu lana lawkhibani. Kari haiba
Nakhoi aikoigi IG gari da lae ba. Hoi, mari suba gali gi masinda sergeant driver na aikoibu ngaiduna leire. Ngasaidagi makhoibu sathokada kum yingnariba yamkhraba miyambado. Makhoisu samamnare. Sakhangdaba sigi wasi kadai phawba subuno haibadu khangninglaba miyam aduga loinana makhoi mari suba gali gi masinda thorekle. Constable anidu IG gari du masak ubada khangle. Amasung sergeant driver na Malti ga Sunil gada salute piduna car gi thong hangdukduna manungda lengsin biraknaba haijaduna isingda taba yanaw masagum. Makhoi ani nasu Malti ga Sunil gada salute piraga yamna kina haijare. Aikoi khangudabana lanchakre sai. Malti ga Sunil ga gari da phamlu matung sergeant driver bu hanna ba haire. Lambida Mahadevi theater gi hotel gi mapada gari khamlame. Miyai salaba nupadu theater gi stage da phamlamdre. Sunil na hangbada mahak mayum jatkiramne. Mr. Ira gi mayum gi address hanglaga halaktuna gari da mukhamnare. Address tu driver da piraga mafam madu satna ba hairame. Adubu laibak thibadi Mr. Ikra mayum du leramdre. Aroibadadi makhoi halakle. Miserable banda Dora Sonia amadi Sudhir hanana halaklamne. Mezarna Malti ga Sunil gi masindagi wari pumba taraga magi mahoksagi harauna masin tumdokpi amadi hui khongbi da torolme pumnamu baptani aru wo phum amagi maikum ama soidana hangdoklamlagani police na Mr. Reptre gi asi baksang bokre Mrs. Ningombo magi mahoksagi makoksik pi da horaduna pung amadi mahaka unaba phanglaroi maraksida Mezer ngakti potharunabgi damakta masai ka da lakle Melody ga masan manausu magi ka da sangnakre yumgi minai napi malikwa gi ka da di maing ana thale masanupi ga makhoi ni haujikti makhoi reptre gi mungi thabak thadok laga satkibagi matang da khanan nirami Bhartiya natak manalegi sadasa singsu yamna nungaitana wafam amakaktang hajan khanduna leire wafam adudi Mr. Reptre gi mayumda makhoi na thongluba asimakti makhoi gi maraibak thibani amadi ngakpi pham leitraba maralni Saukruba Bangla adu ningba kaibagi ipakte lublami. Mrs. Tanya asu hojik pawwa halaktre. Miserable banta kesa sigi maramda makoktagi hojik pawwa munna muktang khandaba horpada ngaire. Khanghaudana napi amana thamoi kaina hauna law khongduna kappa horakne. Madu Mrs. Tanya ni kanagumba minai na mangonda thodoktugi wari pumba tamlamnani. Minute ani gi matungdani Korea da napi amagi asawbana laghatlaba wahai karatare. Hemangkre hojikti tupina leeroi matam naklabani mihalpagi ming tathupagi kyamu bathuna leeradana moina masi Mrs. Tanyana kaplambadagi saumankiduna haidorakpani Mezarna corridor da thorai mahaki tungdida Sunil amasung Malti suitnarakli makoi hojik phawba Korea visit setni Mezarna ubada Melody na konduna Mrs. Tanya adu makoi tamna lakli Mrs. Tanyana Sunil ga Malti ga hek ubada sauna nakoi mafam asida so Mrs. Tanya, adomna ikoibu wahi ama phawba haijinabagi matam pibikidre. Aina Sunilni. Aduga masina Maltini. Makhoi anina aigi tunginariba karigino. Mrs. Tanya, hojik adom yamna sauna uri. Aduna kona ngangnarasi. Hojikidi aiga loinana adomgi kada oina lengnasi. Adomga saragadaba wa khara leire. Mrs. Tanya na mezarda sauna. Ngahakting yenglaga tapna intharakle. Aduga tuminna mezarga loinana masai kada sangakle. Mrs. Tanya, adomgi na puroibana hatkigadaba pung amagi mamangda nahak mafam asidagi sangki. Aduga piktakpa suitcase amasu paibiki. Suitcase manung aduda padragi phizol ama yauki. Natra? Oi, adomna haibiribado achumani. Ngaklaba Tanya na khumlai. Suitcase tu yauba padragi phizol du karamba maongino. Asangba overcoat ama, angauba asobu kudam tarukpanba waskat ama. Aduga seksatpa akongba khongrong magani. Mrs. Tanya agi asengwa paukhomduda Mezer angpo poklami. Aduga adobna pisol adu Mahadevi theater gi manager Igradagi waibani natra? Mane, kaidingwi waibano? Ngasidagi tha marigi mamangda. Adobna pisol adu Mrs. Igradagi waibariba kaigino. Wahang asigi paukhom piba tangai fadaba magla. Tangai fadabani. Adobna di khangbidri. Haibadi Miss Melody bu sirida kihankiba mi amadi adomgi na puroiba bu hatkiba mi aduna phizol asimak setlibani madu aisu khangi aina tha marigi mamangda Mr. Ikradagi wairiba phizol du kanagumna madu puki aduga khara lerega muk piraki adubu madu
Ngasidagi taranimuki mamangda hurankrabani. Adomna aigi wahangi paukhomdi pibidrina. Adomna tha mariki mamangda nupagi pizolsi karigi wayuribana. Mrs. Tanyana mikop amadi mezarda pehu tawraga munni yengduna lerami. Mamai thangda hare. Pizolasi setlaga aina aigi nuksinaba nupaga unai. Adomna nuksinariba nupasi Mrs. Balwagi masanupa Jasper natra wahangdu tabada mahak but leplarabadasu adu yamna ngaklamloi. Masadu thak nikle mahak. Hoi mane adubu kamdawna napuroiba nangi aron masa si khangbra aidi khangdabra khale. Jasper ga nanga mari leinarakibasi kyamgre tha ni ba muksrablamni. Mrs. Tanya ngasidagi tha ahumi mamangda nangi amot pasal se napuroiba na khangkrabani. Matan madudagi hauna Mr. Reptre ana loikrabani. Tha ahumuki mamangda mahakna wafam asi khangkraiba. Hoi Inspector Kaglana nangi natunginaki. Mr. Reptrena thabak anini mangon sinariba. Madugi manungda amadi nahak yimsidagi mapan khong hek thangdukibaga nahakpu senakibani. Inspector Kaglana Oh kayadi kai khrabwa yimki nupigi matungda detective. Mrs. Tanya nupi na maram chimdrabadi nupana madu khangnabu hatnabagi sapsaba adhikarni. Hojikti aigi wagi asengba pakhom pibiyu. Nahak natrabasu nangi nuksinaba nupa aduna makoigi amotpa mari asi napuroibana khangkre haiba khangnibani. Mr. Reptre da natana magi masanupa katoga phauba ngasidagi tha marigi mamangda mamaton amadi magi maruki kari marino haiba khangkrabani. Maram masina mahakna masamaki mayumda satoksin tobu phau lepki. Oh katoga phauba wafam asi khanglaba. Hoi aduga Mahadevi Theater ki manager ikrasu nakhoi ki mari ase khangi. Madi khanglamba ye maramdi aiga Jasper ko unabu khuding theater hall dani. Fare Mrs. Tanya hojikti munna wakhal tobi aranma paukhumdi nak na kumakani haiba thajadi. Sengnayo nak amadi Mrs. Jasper na Mr. Reptre harpadi nate ko nate sura nate aikhoina Mr. Reptre bo harpa nate adubu ai ipuroiba harpa midu khangi. Ngakibana Major wangang kidre. Mrs. Tanyana anisuba me harpadu khangi haiba mini. Mi amaduna Inspector Kaglani. Mr. Reptre harpa mi dukalano. Aduga Miss Melorina magi mapi maron malta party episode du lord ibakarigino. Party episode du losinam libra. Nate Melorina harpa nate. Kanano mana Meloribu mi harpa kibedana amadi dadidu phangdana bu khanaribani. Aidi Meloribu pokmina mina humakni khanduru nungsije. Aduga kharnigi mamangda aingondagi huranki mapi adu Melorigi mapi marakta uduna aina lauthorokpani. Mara lejadapi Melorina mihatpagi dandi phangbado ehak tasengna pamde. Major su khanglami Meloriga Mrs. Tanya agadi aduk yanadaba leiba udi. Tanya bu ngairaga mahakna halakpada maga hana unari. Aduga mahak makna mamatonbu corridorda kolaga purake. Melori sunatragadi mihatpadu nano. Mihatpagi maming aina hayeng Korea Police ki awang mathaki adhikari singi mamangda haidokani. Padri ki episode du Misekra manakta aina section thamliba dusu masigi damoktani. Matam sabada mihatpagi makum haidoktuna praman piba ngamnanabani. Pare adonge pamani adudi hayeng oina unarasi. Thongjin yauraga taplapna nok tawraki. Kanano election break si mesa sayam aigi koksik pisu khara pare. Ka manumaduda Mrs. Ningambona haire. Sangchilaktuna Major Mrs. Ningabo gi phamung mayada nakna phamlare. Mrs. Ningabo Apsara kanano aina kari khangani aibu Apsara gi maramda khangani haina karma khanbiribano. Marai marato Miss Apsara na ki pokmina binano pini. Mrs. Ningabo pungaktuna Major bu mamit kuptani yengduna laikre. Mrs. Ningabo nak pakhat arigani. Inspector Kaglana engonda punamak hayaklabani. Ngasidagi sahi taret ki mamangda nangi nanaw nupi Apsarana magi nupaga puna minay nupi bu sohatki. Inspector Kagla matamadudadi surgeon oirami. Mahakna Apsara bu pharami. Thirubada khangni. Apsara asamba imung ambagi ningolni. Magi mabungle masi masalle. Adubu Mr. Reptre na mahakpu sibagi dandi piba matamda makhoi amata kota lakhide. Apsarana nga masu pokre. Aduga madu magi ahanba nupagi masani haibasu thirubada khangma ngamki. Adubu angang adugi mapadu kanano
ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯤ ꯏꯟꯁꯄꯦꯛꯇꯔ ꯀꯒ꯭ꯂꯥ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯑꯃꯗꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯟꯈꯤ꯫ ꯀꯦꯁꯀꯤ ꯑꯔꯣꯏꯕ ꯃꯇꯥꯡꯗ ꯑꯞꯁꯔꯥꯒꯤ ꯃꯔꯥꯟ ꯀꯣꯛꯄꯤꯕ ꯌꯥꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯃꯍꯥꯛꯄꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯈ꯭ꯔꯦ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯥꯁꯤ ꯁꯒꯥꯏꯗ ꯀꯥꯈꯠꯇ꯭ꯔꯤꯉꯩꯒꯤ ꯆꯔꯛꯇ ꯃꯍꯥꯛꯅ ꯑꯞꯁꯔꯥꯕꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯎꯅꯔꯨꯏ꯫ ꯃꯇꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯨ ꯍꯣꯡꯈ꯭ꯔꯦ꯫ ꯑꯞꯁꯔꯥꯕꯨ ꯊꯥꯗꯣꯛꯅꯕ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯩ ꯌꯥꯟꯈꯤꯗ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯑꯞꯁꯔꯥ ꯐꯥꯁꯤ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ, ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯣꯏꯈꯤꯗꯦ꯫ ꯆꯍꯤ 2 ꯍꯧꯈ꯭ꯔꯦ꯫ ꯑꯞꯁꯔꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯣꯛꯇꯕꯤ ꯃꯌꯥꯝꯒꯤ ꯀ꯭ꯔꯤꯄꯥ ꯐꯪꯗꯨꯅ ꯇꯥꯛꯂꯦ, ꯇꯨꯝꯂꯦ꯫ ꯃꯃꯩꯊꯪꯗ ꯃꯇꯣꯝꯇ ꯅꯣꯡꯃꯗꯤ ꯑꯇꯃꯒꯥ ꯇꯧꯗꯨꯅ ꯁꯤꯖꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯗꯣ ꯂꯥꯏꯕꯛ ꯐꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯀꯒ꯭ꯂꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔꯅ ꯑꯞꯁꯔꯥꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯁꯔꯆ ꯇꯧꯔꯨꯕꯗ ꯆꯤꯊꯤ ꯈꯔ ꯐꯪꯏ꯫ ꯆꯤꯊꯤꯁꯤꯡ ꯑꯗꯨꯒꯤ ꯑꯃꯗꯤ ꯑꯞꯁꯔꯥꯅ ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯏꯔꯝꯕꯅꯤ꯫ ꯆꯤꯊꯤ ꯑꯗꯨ ꯃꯍꯥꯛꯅ ꯖꯦꯜꯒꯤ ꯀꯔꯃꯆꯥꯔꯤ ꯑꯃꯕꯨ ꯃꯁꯥꯒꯤ ꯅꯦꯛꯂꯦꯁ ꯑꯗꯨ ꯄꯤꯔꯒ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯌꯧꯍꯟꯈꯤꯕꯅꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯃꯍꯥꯛ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯥꯠꯂꯤ ꯍꯥꯏꯕ ꯁꯦꯡꯅ ꯏꯔꯤ꯫ ꯆꯤꯊꯤ ꯑꯗꯨ ꯏꯟꯁꯄꯦꯛꯇꯔ ꯀꯒ꯭ꯂꯥꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦ ꯆꯍꯤ 18ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯞꯁꯔꯥꯒꯤ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯊꯤꯖꯤꯟꯅꯕ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯆꯤꯊꯤ ꯑꯗꯨ ꯃꯍꯥꯛꯅ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣ, ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯅꯍꯥꯛꯅ ꯃꯨꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯅꯠꯇ꯭ꯔꯥ? ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯒꯤ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯕꯅꯤ, ꯀꯥꯏꯈ꯭ꯔꯕꯅꯤ, ꯃꯄꯨꯟꯁꯤ ꯑꯗꯨꯃꯛꯁꯨ ꯃꯁꯥꯅ ꯃꯥꯡꯍꯟꯖꯈ꯭ꯔꯕꯅꯤ꯫ ꯆꯍꯤ 18 ꯆꯨꯞꯅ ꯃꯔꯥꯜ ꯂꯩꯇꯕꯤꯅꯤ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯃꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯁꯥꯗꯨꯅ ꯌꯣꯛꯂꯛꯂꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯗꯨ ꯑꯔꯣꯏꯕꯗꯗꯤ ꯃꯔꯥꯜ ꯂꯩꯕꯤ ꯑꯣꯏꯔꯝꯂꯕ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯆꯍꯤ 18 ꯆꯨꯞꯄꯁꯤ ꯑꯞꯁꯔꯥꯒꯤ ꯃꯆꯥꯗꯁꯨ ꯃꯃꯥꯒꯤ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯏꯒꯤ ꯏꯍꯨꯜ ꯑꯗꯨ ꯎꯕ ꯐꯪꯂꯕꯁꯨ ꯃꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏ, ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯃꯥꯒꯤ ꯁꯥꯖꯠ ꯂꯧꯕ ꯏ ꯈꯧꯔꯥꯡꯕꯒꯤ ꯏꯪꯒꯤꯠꯃꯛ ꯑꯣꯏꯔꯝꯂꯕ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯞꯁꯔꯥꯒꯤ ꯃꯆꯥꯗꯁꯨ ꯃꯍꯥꯛꯅ ꯃꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯤꯁꯦꯁ ꯕꯥꯜꯋꯥ ꯑꯃꯨꯛꯀ ꯃꯦꯂꯣꯔꯤꯕꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯧ ꯑꯣꯏꯅꯅꯕ ꯍꯥꯏꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯒꯤ ꯑꯋꯥꯕꯒꯤ ꯆꯤꯟꯇꯥ ꯄꯪꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯃꯛꯀꯤ ꯅꯨꯄꯤꯒꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯃꯤꯁꯦꯁ ꯖꯦꯁꯄꯔꯃꯛ ꯃꯆꯥꯅꯨꯄꯤ ꯃꯦꯂꯣꯔꯤꯒ ꯂꯨꯍꯣꯡꯕ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯍꯥꯠꯄ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯅ ꯍꯌꯦꯡ ꯃꯆꯥꯒꯤ ꯃꯊꯛꯇ ꯕꯗꯅꯥꯝ ꯄꯤꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯤꯅ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯕꯨ ꯂꯥꯛꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣ ꯍꯥꯟꯅꯗꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯏꯟꯁꯄꯦꯛꯇꯔ ꯀꯒ꯭ꯂꯥꯅ ꯑꯁꯨꯛ ꯂꯥꯟꯅ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯞꯁꯔꯥꯅ ꯀꯅꯥꯁꯨ ꯍꯥꯠꯈꯤꯗꯦ, ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄꯤꯕ ꯉꯝꯕ꯭ꯔꯥ? ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯄ꯭ꯔꯃꯥꯟꯁꯤꯡ ꯑꯗꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯅꯪꯅ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯒꯤ ꯎꯏꯜ ꯑꯗꯨ ꯐꯥꯎꯕ ꯍꯨꯔꯥꯜꯂꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯅ ꯄꯣꯠ ꯑꯃꯠꯇ ꯃꯥꯡꯍꯟꯈꯤꯗꯦ, ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯅ ꯄꯣꯛꯈꯥꯏꯔꯛꯏ꯫ ꯅꯪꯅ ꯄꯨꯝꯅꯃꯛ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟ ꯇꯥꯍꯟꯈ꯭ꯔꯕꯅꯤ꯫ ꯆꯍꯤ 18 ꯆꯨꯞꯅ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯒꯤ ꯃꯄꯨꯛꯅꯤꯡ ꯁꯥꯟꯇꯤ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯃꯉꯣꯟꯗ ꯃꯔꯥꯜ ꯂꯩꯇꯕꯤ ꯃꯅꯥꯎꯅꯨꯄꯤ ꯍꯥꯠꯄꯒꯤ ꯂꯃꯟꯗꯤ ꯆꯞ ꯆꯥꯅ ꯈꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯤꯍꯥꯠꯄꯤ, ꯃꯤ ꯍꯥꯠꯈꯤꯕꯒꯤ ꯃꯍꯩꯗꯨ ꯅꯪꯅ ꯐꯪꯒꯗꯕꯅꯤ꯫ ꯑꯁꯤꯅꯆꯤꯡꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯥꯞꯀꯤ ꯋꯥꯍꯩ ꯀꯌꯥꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯍꯟꯈ꯭ꯔꯕꯅꯤ꯫ ꯅꯪꯃꯛꯅ ꯅꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥꯕꯨꯁꯨ ꯃꯍꯥꯛꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯅꯅꯕ ꯑꯀꯟꯕ ꯌꯥꯊꯪ ꯇꯧꯈꯤꯕꯅꯤ꯫ ꯊꯥꯖꯒꯜꯂꯕ ꯆꯝꯖꯔꯕ ꯃꯤꯁꯇꯔ ꯔꯦꯞꯇ꯭ꯔꯦꯅ ꯅꯪꯒꯤ ꯑꯕꯤꯁꯥꯞꯀꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯌꯥꯅ ꯂꯧꯕꯗ ꯅꯠꯇꯅ ꯑꯞꯁꯔꯥꯒꯤ ꯃꯆꯥꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤ꯫ ꯍꯥꯏꯌꯨ, ꯑꯞꯁꯔꯥꯒꯤ ꯃꯆꯥꯗꯨ ꯀꯅꯥꯅꯣ? ꯀꯩꯗꯧꯉꯩꯗꯁꯨ ꯍꯥꯏꯔꯣꯏ꯫ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣ, ꯃꯔꯨꯑꯣꯏꯕ ꯂꯪꯖꯤꯟ ꯂꯣꯠꯄꯅ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯄꯨꯔꯛꯂꯣꯏ꯫ ꯑꯩ ꯑꯍꯟꯕꯨ ꯀꯤꯗꯦ, ꯑꯩꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯛꯑꯣ, ꯍꯥꯠꯂꯣ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩ ꯍꯥꯏꯗꯣꯛꯂꯣꯏ꯫ ꯃꯦꯖꯔ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯅꯥꯀꯣꯡ ꯑꯅꯤ ꯌꯩꯁꯤꯟꯕꯒꯨꯝ ꯇꯝꯊꯤꯈ꯭ꯔꯕ ꯃꯤꯔꯥꯎꯈꯣꯜ ꯑꯗꯣ ꯇꯥꯔꯛꯂꯦ꯫ ꯑꯚꯤꯅꯦꯇ꯭ꯔꯤ ꯑꯟꯖꯂꯤ ꯗꯦꯕꯤ ꯑꯀꯤꯕ ꯐꯪꯅ ꯂꯥꯎꯔꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯔꯦꯞꯇ꯭ꯔꯦꯒꯤ ꯃꯊꯥꯅꯨꯡꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫